在天空把困的让我也在天空的把我的见着的咯，我要死了。对不起，不可能，我还对着一个人干过啥子了都。我不敢给妈妈洗的还是说我怪不谁的。送东西的家庭碰到这个我们一起的给。那啥我他不坑的，哎，我给不得会更坑的会，也很应该的，那会的改动那年不就来的了，妈不是的，还那是妈的不会的，过的那都不那怎么的那，坑的都哎那怎么对不对？ꯈꯪꯅ ꯇꯥꯅ ꯍꯥꯏꯗꯤ ꯃꯁꯥꯗ ꯊꯣꯛꯄ ꯅꯠꯇꯕꯅꯤꯅ ꯍꯥꯏꯗꯤ ꯃꯤ ꯍꯥꯏꯁꯦ ꯄꯩꯁꯥꯅ ꯊꯣꯡꯕꯗ ꯂꯣꯏ ꯉꯥꯎꯒꯗꯧꯅ ꯂꯣꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯍꯥꯏꯐꯝ ꯈꯪꯗꯦ ꯄꯦꯟꯕꯗꯤ ꯄꯦꯟꯗꯦ ꯏꯆꯟꯅ ꯑꯁꯤ ꯊꯣꯛꯏꯕ ꯗꯁꯥꯗꯣ ꯃꯣꯏꯗ ꯊꯣꯛꯑꯝꯃꯒꯗꯤ ꯃꯣꯏꯗꯤ ꯆꯩꯅꯥ ꯈꯪꯗꯦ ꯃꯣꯏ ꯃꯆꯥꯗꯣ ꯁꯤꯔꯝꯃꯗꯤ ꯕꯣꯠ ꯂꯦꯞ ꯀꯥꯏꯅ ꯈꯟꯒꯗ꯭ꯔꯥ ꯐꯪꯗꯕ ꯊꯤꯡꯅꯤꯡꯕ ꯑꯃ ꯂꯩꯔꯝꯒꯅꯦꯕ ꯆꯠꯂꯒ ꯊꯤꯅꯤꯡꯉꯦꯕ ꯑꯩꯈꯣꯏꯗꯤ ꯑꯩꯒꯤ ꯆꯩꯅꯥ ꯆꯩꯊꯦꯡꯅꯥꯟꯁꯦ ꯌꯥꯝ ꯋꯥꯏ ꯑꯩ ꯋꯥ ꯉꯥꯡꯕꯁꯨ ꯍꯩꯇꯦ ꯆꯥꯛꯄꯗꯤ ꯆꯥꯏ ꯃꯥꯒ ꯀꯥꯏꯅꯕꯒꯤ ꯀꯞꯄ ꯑꯗꯨꯃꯥꯏꯅ ꯃꯉꯥꯏꯔꯦ ꯑꯗꯨꯒ ꯑꯃꯅ ꯃꯥ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯕꯁꯦ ꯑꯩ ꯃꯥꯡꯗ ꯑꯩ ꯈꯥꯡꯕ ꯉꯝꯗꯦꯕ ꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯥꯡ ꯉꯝꯗꯦꯕ ꯑꯗꯩꯗꯤ ꯃꯥꯒꯤ ꯁꯤꯗ ꯊꯣꯛꯑꯦ ꯁꯤꯗ ꯊꯤꯟꯕ ꯆꯠꯂꯦ ꯆꯠꯇꯣ ꯅꯪ ꯍꯤꯡꯉꯝꯃꯗꯤ ꯍꯜꯂꯛꯈꯣꯀꯣ ꯍꯤꯡꯉꯝꯗ꯭ꯔꯒꯅ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣ ꯈꯛꯇꯪ ꯍꯥꯏꯔꯒ ꯑꯇꯩ ꯍꯥꯏꯐꯝ ꯂꯩꯇꯦꯕ ꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯇꯔꯦꯠ ꯈꯪꯗꯕꯅꯤꯅ ꯑꯩ ꯌꯥꯝ ꯋꯥꯏꯑꯦꯕ ꯄꯦꯟꯗꯕꯅ ꯆꯠꯂꯦ ꯏꯁꯥꯁꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯩ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯑꯩ ꯏꯆꯥ ꯆꯥꯎꯕ ꯉꯥꯏꯔꯒ ꯑꯩ ꯆꯠꯇꯣꯏꯒꯤ ꯃꯅꯥꯛꯇꯗꯤ ꯑꯩ ꯆꯠꯈꯤꯅꯤꯌꯦ ꯑꯩ ꯄꯥꯏꯈꯣꯡꯒ ꯂꯤꯔꯤꯅꯤꯌꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯤꯌꯦ ꯑꯩ ꯂꯃꯟꯒꯤ ꯈꯣꯡꯒꯤꯅꯤꯌꯦ ꯑꯩ ꯁꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯩꯅ ꯊꯣꯏꯗ ꯁꯨꯃꯥꯏꯅ ꯃꯤꯉꯣꯟꯗꯗꯤ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨ ꯑꯩꯗꯤ ꯆꯥꯛꯄꯅ ꯂꯣꯏꯔꯦ ꯃꯣꯏ ꯃꯆꯥꯁꯤꯡ ꯄꯩꯁꯥ ꯄꯥꯏꯕ ꯁꯪꯒ ꯂꯩꯕ ꯃꯣꯏꯗ ꯊꯣꯛꯑꯝꯃꯒꯗꯤ ꯀꯌꯥꯝ ꯆꯥꯎꯒꯅꯤ ꯇꯣꯔꯥ ꯇꯥꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯣ ꯅꯣꯡꯃꯇ ꯃꯤꯉꯣꯟꯗ ꯂꯥꯟꯗꯕꯅꯦ ꯀꯩꯒꯨꯝꯕ ꯑꯩ ꯏꯆꯥꯁꯤꯅ ꯍꯦꯛ ꯃꯊꯟꯇ ꯂꯩꯕ ꯉꯝꯃꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯁꯔꯨ ꯃꯆꯤꯟ ꯑꯃꯇꯪ ꯑꯣꯏꯅ ꯑꯩ ꯊꯤꯕ ꯆꯠꯀꯅꯤ 그놈들은 뒤져줘 아이는 뒤져그리잖아 버튼을在天空把困的让我也在天空的把我的见着的咯，我要死的咯。变得我都疼了。ꯑꯩꯈꯣꯏꯅ ꯆꯥꯛ ꯆꯥꯔꯦ ꯆꯥꯐꯝ ꯈꯪꯗꯦ ꯏꯁꯤꯡ ꯊꯛꯑꯦ ꯊꯛꯐꯝ ꯈꯪꯗꯦ ꯆꯥ ꯑꯃ ꯊꯛꯄꯗ ꯃꯥ ꯅꯤꯡꯁꯤꯡꯉꯦ ꯁꯟꯗꯥ ꯌꯧꯔꯛꯄꯗ ꯃꯥ ꯑꯌꯨꯛ ꯌꯧꯔꯛꯄꯗ ꯃꯥ ꯂꯩꯐꯝ ꯈꯪꯗꯦ ꯍꯤꯡꯉꯛꯏꯁꯦ ꯀꯨꯏꯔꯦ